Ngasisu mayamgidamagta wari macha ama puduna lakjare. Wari macha asigi mamingna Sakthibi Sakhenbi nuja. Thaina mamangai ningthau palingai ki matamni. Pangsau su saudaba yamna supiktaba khungang ama leirami. Khungang adu haikol leikoltana pik thana haubana maram oiraga yamna phajarami. Yengbagi penba nairamde yengluba mafam khudingmakta mitfam soithokningde adum yengduna ta leiningbani. Pukning wakhanbu pothahali. Adubu midi pakna phatnaramde khunggangsi mi phattabana anamba oirami. Apikpa khungang aduda yamna ka hena lairaba mama macha ani khakta leirami. Yamna tona lairana hingjaba. Naumagi chara ani suna chaba phanglamde. Khungangsida leiriba yumsingdagi makhoina khwaidagi lairaba haibadu oirami. Masida natana khunsida leiriba miyoisingna mama machabu kaya nungsiramde. Usitpiramde thawairamde. Sanathembidu ayuki imungi thabak loisilamduna thabak chatnaba haina amanba motlaba mafi maron khara sejali. Mafi marondu matat segairabani. Sanathembigini haina segaidaba mafi maron amata leiramloi. Sanathembigi mama solaba sanareina. Sanathembi nambu kaida jatke haibano. Ima ai koi chatuna kari thabak subu yai haina koi thiruge tawbani. Ngasigi thongnaba chengsu leite. Aina phangba thabak suduna chengwalaki ima. Sanare mamitagi mapitana. Imana sonba oibana. Isagi mateng pangbu sungamdedo. Ima icha punna siminakibana pharadra khangre. Ima ichagi laibak sibu. Ima kaigina adamna hairibade. Imagidamakta nacha ai leiribasidi. Ima puksu thengjinkre. Ai thoknaba tawrage. Sanare mapidu taithoktuda. Phare chatnaba tawro. Ado imana sathi chai khara tek sabado yolabadi paisa khara tasu phakgani. Ima adu yolabadi aikhoi kaidagi mai thagani. Adudi yolagumse adum thamase. Phare ado mina thina cheraklabasu chinta pawdanaгаduko imagi bema Sanathembi. Hoi ma. Sanathembi mayumdagi tholakli. Adubu Sanathembi mathayamna sarami. Aina chatkadabasibu karomdano. Kari thabakno aina sugadabasina. Khungangsida thabak pumba nupana anamba tawi. Nupidi thabak akanbadi pakna sunaramdi. Adubu Sanathembi hoigidi kadai. Mama asonbiga maga khakta hingjamani. Aduna thabak pumba magi kokthakta tai. Hek sudabada chara her dauribani. Asam lakpada khundugi nupi mayam amana labuk singda yelangkengwai heklibadu ui Sanathembina. Aibu asi hekta heklaga kaithelda yolasirane. Ngarangsu sakjade gasisu amuk chadrabadi imadi masayamna sojankrani. Sanathembi masu heklaga yolurage khaduna khuncha nupi singdugi manakta tapna changsilai. Sanathembi changlakpa ubada mayamdu tik noi. Bakhoi masen osinaduna chiron tawnei. Mayamdudagi nupi amana yam karimnana Sanathembida onsinduna hairaklami. Sanathembi mafamsida kaidoba changlaino. Nangi muksuk muba maithongdo aikhoi leisa oibisingsu loina launaduna yum panbaga khangdaba tari. Asi haiduna mayam changduna noksali. Sanathembi ikaina lukthaduna lei. Nupi adugi wahaiduda aduga tapna. Itasa aisu nakhoina heklise hekpa changlakpani. Nupi amana amu noktuna. Hoine nasaktu udre mure khangladi nakhon thokna lakpa yadro Sanathembi. Adune haise laega amta khangdeba kibu kijaine kuchusiga. Mayamda Sanathembida karimnaduna wawa noksili. Sanathembi ma ikaibana mamai mamit ngangsili. Adu fana oidunasu Sanathembi mayamgi minok maisagi thoina khande hingnabagidamak. Ika eki pumba thadoktuna masu nuja oibisingdugi wa thawaina tasaludi.
ꯃꯁꯥ ꯃꯇꯣꯝ ꯇꯣꯉꯥꯟꯅ ꯃꯄꯥꯡ ꯌꯥꯎꯗ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯨ ꯍꯦꯛꯂꯝꯃꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯥꯏꯅ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯒꯤ ꯈꯨꯟꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯟ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯩ ꯅꯤꯡꯊꯤꯖꯩ, ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯃꯁꯥ ꯃꯎ ꯐꯔꯕ ꯄꯥꯈꯪ ꯑꯃꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯎꯔꯝꯃꯤ꯫ ꯈꯨꯟꯖꯥꯈꯩꯅ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯆꯪꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯃꯄꯥꯟꯂꯥꯡꯗ ꯂꯦꯡꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯔꯣ, ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯦ"꯫ "ꯂꯣꯏꯅ ꯁꯨꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯑꯊꯧꯕ?" "ꯍꯣꯏ ꯏꯅꯤꯡꯊꯧ, ꯂꯣꯏꯅ ꯁꯨꯍꯧꯔꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯛꯅꯕ ꯇꯧꯔꯒꯦ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯄꯨꯔꯦꯟꯒꯤ ꯃꯅꯥꯏ ꯑꯊꯧꯕꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯤꯁꯤ ꯅꯤꯡꯊꯧꯒꯤ ꯈꯨꯟꯁꯤꯒꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯄꯨꯝꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯣꯏꯅ ꯀꯧꯈꯠꯇꯨꯅ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯨꯔꯦꯟ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯃ ꯌꯥꯎꯔꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯟꯂꯥꯡꯗ ꯂꯦꯡꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯈꯨꯟꯒꯤ ꯅꯨꯖꯥ ꯃꯌꯥꯝ ꯑꯃ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯨꯔꯦꯟ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯅꯤꯡꯊꯧ ꯑꯩꯅ ꯈꯣꯏꯗꯥꯕꯗꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯖꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯎꯔꯤꯕ ꯅꯨꯖꯥꯁꯤꯡ ꯑꯁꯤꯗꯤ ꯏꯔꯥꯡ ꯄꯨꯕꯤ ꯑꯣꯏꯅ ꯇꯧꯏꯗ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯏꯄꯦꯟ ꯄꯦꯟꯗꯦꯗꯣ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯨ ꯅꯨꯄꯤꯁꯤꯡꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ, "ꯑꯊꯧꯕ, ꯇꯥꯕ꯭ꯔꯥ? ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ"꯫ ꯑꯊꯧꯕ ꯇꯍꯥ ꯇꯍꯥꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯇꯥꯛꯄꯤꯌꯨꯗꯣꯏ ꯅꯤꯡꯊꯧ"꯫ "ꯑꯊꯧꯕ, ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯆꯠꯍꯟꯈ꯭ꯔꯣ"꯫ ꯑꯊꯧꯕ ꯁꯨꯛꯂꯞꯅ, "ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯤꯡꯊꯧ"꯫ "ꯑꯊꯧꯕ, ꯑꯩꯅ ꯈꯣꯏꯗꯥꯕ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕ ꯅꯨꯖꯥ ꯑꯃꯠꯇ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯎꯗ꯭ꯔꯦ"꯫ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯅꯨꯡꯂꯣꯝꯗ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯏ ꯑꯊꯧꯕꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯟꯅ ꯁꯨꯛꯇꯣꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯄꯤꯛꯄ ꯈꯨꯡꯒꯪꯗꯅ ꯀꯝꯗꯧꯔꯤ? ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯔꯛꯂꯤ꯫ "ꯏꯇꯥꯁꯥ, ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯍꯟꯅꯕ ꯇꯧꯔꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯦꯛꯂꯤꯕꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯦ, ꯆꯔꯥ 3-4ꯗꯤ ꯆꯥꯅꯔꯅꯤ"꯫ ꯅꯨꯄꯤ ꯑꯃꯅ, "ꯁꯅꯥꯊꯦꯝꯕꯤ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯍꯟꯅꯕ ꯇꯧꯔꯣ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯎꯕꯤꯔꯔꯣꯏꯌꯦ"꯫ ꯁꯅꯥꯊꯦꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩ, ꯀꯩꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ, ꯑꯗꯨꯅꯦ, ꯏꯇꯥꯅ ꯍꯥꯏꯕ ꯆꯨꯝꯃꯦ"꯫ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯇꯝꯊꯤꯕ ꯅꯨꯄꯥ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯅꯣꯛꯂꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯈꯣꯏ ꯃꯁꯦꯟ ꯀꯤꯅ ꯇꯥꯁꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯥꯁꯤꯡꯗꯨ ꯅꯨꯄꯥꯁꯤꯡꯗꯨ ꯎꯕꯗ ꯅꯤꯛꯂꯤ꯫ ꯁꯅꯥꯊꯦꯝꯕꯤꯁꯨ ꯀꯤꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯑꯣꯏꯕꯒ ꯃꯐꯝꯗꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯕꯒ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯈꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯂꯣꯏꯅ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯤ ꯈꯨꯟꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯈꯨꯟꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ꯫ ꯐꯠꯇꯕ ꯇꯝꯊꯤꯕ ꯅꯨꯄꯥꯁꯤꯡꯅ ꯐꯥꯗꯨꯅ ꯃꯈꯣꯏꯕꯨ ꯁꯔꯥꯛ ꯇꯝꯕꯤꯕꯅꯤ꯫ ꯈꯨꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯟ ꯑꯃꯅꯤ꯫ ꯐꯠꯇꯕ ꯇꯧꯕꯁꯤꯡꯕꯨ ꯈꯨꯟꯁꯤꯅ ꯊꯤꯡꯕ ꯉꯝꯂꯝꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯔꯝꯃꯤ꯫ ꯐꯠꯇꯕꯁꯤꯡꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯂꯛꯂꯝꯗꯦ, ꯊꯥ 6-7 ꯂꯩꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯨꯖꯥꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ꯫ ꯇꯝꯊꯤꯕ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯅꯥꯊꯦꯝꯕꯤꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯁꯅꯥꯊꯦꯝꯕꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ, ꯃꯨꯛꯁꯨꯛ ꯃꯨꯔꯝꯃꯤ꯫ "ꯁꯅꯥꯊꯦꯝꯕꯤ,
ꯄꯥꯈꯠꯂꯤꯕ ꯃꯁꯥꯗꯨ ꯈꯔ ꯐꯥꯊꯗꯨꯅ ꯃꯥꯅ ꯍꯦꯛꯆꯕ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯤꯅ ꯂꯧꯕꯤꯈꯤꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯣꯡꯅꯁꯨ ꯌꯣꯜꯂꯝꯃꯤ꯫ ꯌꯣꯟꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯋꯥꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯡꯗꯨꯁꯨ ꯆꯝꯄꯜ ꯑꯃꯠꯇ ꯇꯣꯡꯕ ꯅꯠꯇꯦ, ꯆꯄꯜ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯖꯗꯕꯅꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯗꯨꯅ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯂꯤ꯫ ꯁꯅꯥꯔꯩ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ ꯌꯥꯝ ꯄꯥꯈꯠꯆꯅ, "ꯀꯩꯒꯤꯅꯣ ꯏꯕꯦꯝꯃ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯏꯆꯥ ꯍꯜꯂꯛꯇꯕꯗ ꯂꯩꯕ ꯌꯥꯗꯦꯅꯦ." ꯁꯅꯥꯊꯦꯝꯕꯤ ꯃꯃꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ "ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ, ꯃꯈꯣꯏꯒꯤ ꯊꯥꯡꯁꯥꯡ ꯄꯥꯏꯕꯁꯤꯡ ꯑꯁꯦ ꯃꯆꯟ ꯃꯆꯥꯁꯤꯡꯕꯨ ꯉꯥꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ." ꯁꯅꯥꯊꯦꯝꯕꯤ ꯃꯃꯥꯕꯨ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯏꯃꯥ, ꯑꯩꯅ ꯆꯦꯡꯁꯨ ꯋꯥꯠꯂꯛꯑꯕꯅꯤ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯉꯔꯥꯡꯁꯨ ꯆꯥꯗꯦ, ꯏꯃꯥ ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ." ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯊꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯗ ꯅꯠꯇꯅ ꯃꯥꯁꯨ ꯆꯥꯛꯇꯤ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ꯫ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯎꯠꯊꯣꯛꯇꯅ꯫ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯁꯅꯥꯊꯦꯝꯕꯤꯅꯤ꯫ ꯁꯅꯥꯔꯩ ꯊꯋꯥꯏ ꯋꯥꯅ ꯃꯆꯤꯟꯗ ꯇꯞꯅ ꯄꯦꯟꯗꯅ ꯁꯣꯟꯖꯩ꯫ "ꯑꯩꯒꯤ ꯏꯃꯣꯝ ꯁꯅꯥꯊꯦꯝꯕꯤꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇꯧꯔꯤꯕꯁꯤꯕꯨ? ꯃꯔꯥꯏꯕꯛ ꯊꯤꯅ ꯇꯝꯃꯤꯗꯀꯣ ꯅꯣꯡꯗꯝꯕ ꯅꯍꯥꯛꯅ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯍꯟꯕꯤꯒꯅꯨꯀꯣ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ." ꯅꯨꯃꯤꯗꯥꯡꯗꯨ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯑꯁꯥꯕꯗꯨ ꯊꯨꯝ ꯇꯣꯠꯇꯨꯅ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯄꯨꯔꯦꯟ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯆꯨꯔꯝꯃꯤ꯫ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯗꯨꯅ ꯃꯆꯥ ꯌꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯐꯕꯇ ꯑꯣꯏꯍꯟꯅꯤꯡꯕ ꯃꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯑꯐꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯖꯥ ꯑꯃ ꯄꯥꯝꯂꯝꯃꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯞꯊꯅ ꯈꯜꯂꯤꯕꯁꯤ꯫ "ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ, ꯅꯍꯥꯛꯅ ꯅꯤꯡꯊꯧꯄꯨꯔꯦꯟ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯇꯥꯂꯣꯏꯗꯨ ꯄꯤꯅꯕꯤꯌꯨꯀꯣ." ꯄꯨꯔꯦꯟ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯈꯤꯗꯨꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯈ꯭ꯔꯤ꯫ ꯑꯉꯟꯕ ꯑꯌꯨꯛ ꯌꯦꯟꯗꯥꯅꯤ ꯁꯅꯥꯊꯦꯝꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ "ꯁꯅꯥꯊꯦꯝꯕꯤ ꯅꯍꯥꯛ ꯆꯠꯇꯧꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯊꯔꯣꯏꯁꯨ ꯈꯨꯜꯂꯨꯒꯦ꯫ ꯉꯔꯥꯡ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯈꯤꯕꯅꯤꯅ ꯊꯔꯣꯏ ꯌꯥꯝꯅ ꯇꯥꯔꯝꯒꯅꯤ." "ꯁꯅꯥꯊꯦꯝꯕꯤ ꯉꯟꯕꯁꯨ ꯌꯥꯝꯅ ꯉꯜꯂꯤ, ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕꯗ ꯋꯥꯗꯅꯕ ꯉꯔꯥꯡꯒꯤ ꯆꯥꯛ ꯈꯔ ꯂꯩꯔꯤꯕ ꯑꯁꯦ ꯆꯔꯥ ꯋꯥꯟꯁꯤꯟꯈꯣꯅꯦ ꯅꯪꯕꯣ." "ꯏꯃꯥ, ꯑꯩꯅ ꯉꯟꯅ ꯆꯠꯇ꯭ꯔꯕꯗꯤ ꯊꯔꯣꯏꯗꯣ ꯃꯤꯅ ꯂꯣꯏꯅ ꯈꯨꯟꯕ ꯍꯥꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯩ ꯆꯔꯥꯒ ꯋꯥꯜꯂꯔꯣꯏ ꯏꯃꯥ." ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯊꯦꯝꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯃꯌꯨꯝꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯇꯥꯈꯤꯕꯒꯤꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯒ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪꯗꯨ ꯃꯤ ꯄꯥꯛꯅ ꯊꯣꯛꯅꯔꯝꯗꯦ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯔꯣꯏꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯃꯤ꯫ "ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ, ꯊꯔꯣꯏ ꯃꯌꯥꯝꯁꯦ ꯌꯣꯜꯂꯕꯗꯤ ꯅꯣꯡꯃꯈꯛꯀꯤ ꯅꯠꯇꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯆꯦꯡ ꯃꯌꯥꯝ ꯑꯃ ꯋꯥꯟꯕ ꯌꯥꯔꯅꯤ." ꯁꯅꯥꯊꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯣꯡ ꯇꯣꯏꯅ ꯇꯣꯏꯅ ꯇꯥꯍꯟꯕꯤꯌꯨꯀꯣ." ꯁꯅꯥꯊꯦꯝꯕꯤ ꯊꯔꯣꯏ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯨꯅ ꯄꯨꯔꯛꯂꯒ ꯀꯩꯊꯦꯜꯗ ꯃꯁꯥꯗꯨ ꯏꯃꯣꯠ ꯃꯣꯠꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯣꯟꯕꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯊꯔꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯁꯤꯠꯈꯤꯗꯨꯅ ꯈꯔ ꯈꯛꯇ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯂꯛꯇꯨꯅ, "ꯍꯩ ꯁꯅꯥꯊꯦꯝꯕꯤ, ꯅꯪꯒꯤ ꯊꯔꯣꯏꯁꯤꯕꯨ ꯀꯌꯥꯅꯣ? ꯅꯪꯒꯕꯨ ꯃꯨꯕ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯨ ꯁꯅꯥꯊꯦꯝꯕꯤꯗ ꯅꯣꯛꯁꯜꯂꯤ꯫ ꯁꯅꯥꯊꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯅꯦ, ꯃꯁꯤꯗꯤ ꯌꯣꯜꯂꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯔꯗꯣꯏꯅꯤ." ꯅꯨꯄꯤꯁꯤꯡꯗꯨ ꯃꯆꯤꯟ ꯄꯩꯗꯨꯅ, "ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏꯁꯨꯅꯦ ꯅꯪꯅ ꯌꯣꯟꯕ ꯊꯔꯣꯏꯁꯦ ꯆꯥꯅꯤꯡꯗꯦ, ꯇꯨꯀꯠꯆꯩꯅꯦ, ꯍꯪꯒꯣꯏ." ꯁꯅꯥꯊꯦꯝꯕꯤ ꯃꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯟꯅꯗꯅ ꯑꯔꯦꯝꯕ ꯊꯔꯣꯏ ꯈꯔꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯁꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯁꯛꯅꯦꯅ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯨꯔꯦꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯊꯧꯕꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯌꯦꯡꯉꯨ ꯍꯦ ꯑꯊꯧꯕ, ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯅ ꯂꯩꯔꯤꯕ ꯄꯨꯡꯆꯥꯎꯁꯨ ꯆꯥꯎꯗꯕ ꯌꯥꯝꯅꯁꯨ ꯄꯤꯛꯇꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯤꯁꯤ ꯈꯪꯉꯤꯗꯅ꯫ ꯈꯪꯖꯩ ꯏꯅꯤꯡꯊꯧ꯫ ꯃꯁꯤꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯇꯥꯂꯣꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯆꯠꯅꯤꯡꯉꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯃꯛ ꯁꯪꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯃꯈꯣꯏꯗ ꯈꯪꯍꯟꯈꯣ, ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯒ ꯍꯌꯦꯡ ꯈꯣꯡꯁꯥꯟꯅꯕ ꯇꯧꯁꯤ꯫ ꯂꯥꯟꯃꯤ ꯈꯔ ꯅꯪꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯃꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯐꯅꯕ ꯁꯤꯟꯖꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯧ ꯄꯥꯡꯊꯣꯛꯂꯨꯔꯣ ꯑꯊꯧꯕ꯫ ꯑꯊꯧꯕꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯊꯧꯕ ꯃꯄꯥꯟ ꯂꯥꯡꯇ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯄꯥꯎ ꯆꯦꯟꯅꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯁꯅꯥꯊꯦꯝꯕꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯥꯅ ꯍꯔꯥꯎꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯄ, ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯒꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯁꯅꯥꯊꯦꯝꯕꯤꯅ ꯍꯔꯥꯎꯕ ꯎꯕꯗ ꯃꯃꯥ ꯁꯅꯥꯔꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯅ ꯌꯣꯟꯕꯗ ꯂꯦꯝꯂꯛꯄ ꯊꯔꯣꯏ ꯈꯔꯗꯨ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯁꯅꯥꯊꯦꯝꯕꯤꯗꯤ ꯃꯁꯥꯗꯨ ꯋꯥꯕ ꯃꯔꯝꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯈꯣꯏꯒ ꯈꯔ ꯅꯛꯅꯅ ꯄꯨꯟꯕ ꯊꯔꯣꯗꯨ ꯁꯅꯥꯔꯩ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ! ꯁꯅꯥꯔꯩꯅ ꯏꯆꯦ, ꯊꯥꯖꯗꯅ ꯅꯅꯥꯎꯒꯤ ꯂꯥꯏꯔꯕ ꯌꯨꯝꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯁꯅꯥꯔꯩ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕꯔꯣ? ꯃꯗꯨ ꯅꯈꯣꯏꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯅꯥꯔꯩꯗꯤ ꯈꯪꯗꯕꯅꯤꯅ ꯉꯛꯅ ꯇꯥꯗꯦꯕꯣ ꯏꯆꯦ, ꯀꯔꯤ ꯄꯥꯎꯅꯣ? ꯈꯨꯟ ꯊꯪꯅꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯃꯥꯒꯤ ꯇꯥꯂꯣꯏ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯄꯥꯎ ꯄꯨꯔꯛꯂꯝꯃꯤꯅꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯁꯅꯥꯔꯩ꯫ ꯈꯨꯟꯖꯥꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯤ ꯍꯌꯦꯡ ꯊꯣꯛꯅꯕ ꯐꯤꯔꯣꯟꯕꯨ ꯂꯩꯅꯕꯋꯣ ꯏꯔꯥꯡ ꯂꯥꯡꯍꯧꯏ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ꯫ ꯈꯨꯟꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯄꯥꯟꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯝꯂꯕꯗꯤ ꯌꯥꯎꯍꯜꯂꯝꯒꯗꯕꯅꯤ꯫ ꯊꯥꯔꯣꯗꯨ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ꯫ ꯃꯁꯤꯗ ꯑꯩꯗꯤꯅꯦ ꯅꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤꯗꯣ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯅꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯋꯥꯁꯦ ꯏꯆꯥ ꯁꯅꯥꯊꯦꯝꯕꯤꯗ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯑꯃꯨꯛꯇ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯅ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯉꯨ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯊꯥꯔꯣꯗꯨꯁꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯧꯖꯤꯛ ꯊꯥꯔꯣꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯖꯔꯛꯂꯕꯤ ꯃꯆꯥꯕꯨ ꯁꯅꯥꯔꯩꯅ ꯃꯆꯥ ꯁꯅꯥꯊꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯌꯦꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯕꯛ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯂꯝꯗꯦ꯫ ꯁꯅꯥꯊꯦꯝꯕꯤ, ꯏꯃꯥ, ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯠꯈ꯭ꯔꯅꯨ꯫ ꯊꯪꯅꯕ ꯈꯨꯟꯒꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯏꯆꯥꯕꯨꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ, ꯑꯗꯨꯕꯨ ꯅꯆꯥꯅ ꯃꯗꯨꯒꯨꯝꯕ ꯊꯧꯔꯝꯗꯨ ꯀꯔꯝꯅ ꯌꯥꯎꯔꯨꯅꯤ? ꯏꯆꯥꯒꯤ ꯂꯣꯠꯂꯤꯕ ꯃꯥꯏꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯣ꯫ ꯑꯗꯨꯝꯅ ꯌꯥꯎꯔꯕꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯈꯤꯅꯤ꯫ ꯁꯅꯥꯊꯦꯝꯕꯤ, ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯏꯃꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯑꯋꯥꯡꯕ ꯄꯨꯟꯁꯤꯕꯨ ꯄꯥꯝꯂꯨꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯁꯅꯥꯊꯦꯝꯕꯤ, ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤ ꯎꯠꯂꯨꯔꯒ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯕꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝꯊꯤꯔꯕ ꯈꯨꯟꯁꯤꯗ? ꯁꯅꯥꯔꯩꯗꯨ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯗ꯭ꯔꯤ꯫
ꯃꯆꯥꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯕ ꯑꯣꯏꯕꯅ ꯁꯅꯥꯊꯦꯝꯕꯤꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯄꯨꯝꯕꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯇꯥꯂꯣꯏ ꯈꯟꯕꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯦꯅ ꯅꯥꯟꯅ ꯂꯣꯏꯅ ꯊꯣꯡꯅꯔꯛꯂꯤ꯫ ꯃꯁꯥ ꯃꯁꯥꯅ ꯊꯃꯣꯏꯅꯨꯡꯗ ꯃꯄꯨ ꯃꯍꯥꯛꯄꯨ ꯅꯤꯡꯖꯩ, ꯃꯁꯥ ꯃꯁꯥꯗꯨ ꯈꯟꯕꯤꯌꯨ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯦꯝꯕꯤꯗꯤ ꯃꯗꯨ ꯆꯪꯗꯦ, ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕꯕꯨ ꯐꯪꯍꯧꯔꯕꯗꯤ ꯍꯥꯏꯗꯅ꯫ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯃꯗ ꯊꯔꯣꯏ ꯀꯟꯅ ꯈꯨꯟꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯁꯨ ꯁꯅꯥꯊꯦꯝꯕꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ, ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯇꯧꯗꯨꯅ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯊꯦꯝꯕꯤꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯎꯔꯝꯃꯤ꯫ "ꯍꯩ, ꯀꯔꯤꯒꯤꯅꯣ? ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯅ ꯊꯧꯁꯥꯗꯅ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯂꯩꯕꯅꯤ"꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯂꯥꯞꯇꯛꯅ ꯈꯨꯟꯗꯨꯒꯤ ꯅꯨꯖꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯅ ꯊꯣꯛꯇꯨꯅ "ꯅꯤꯡꯊꯧ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ", ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯅ "ꯀꯔꯤꯒꯤꯅꯣ? ꯑꯩ ꯅꯨꯖꯥ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯅ ꯐꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯈꯪꯏ, ꯃꯁꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯖꯥ ꯑꯃ ꯑꯣꯏꯔꯣꯏ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯋꯥꯍꯪꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯕꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯩꯒꯤ ꯇꯥꯂꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯑꯊꯧꯕ, ꯑꯃꯨꯛꯇ ꯉꯥꯏꯈꯣ"꯫ ꯊꯧꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯤꯡꯊꯧ"꯫ "ꯑꯊꯧꯕ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯗ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯖꯥ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯀꯧꯔꯛꯎ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯑꯊꯧꯕꯗꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯅꯥꯊꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯁꯅꯥꯊꯦꯝꯕꯤ ꯀꯤꯅ ꯌꯥꯝ ꯅꯣꯜꯂꯨꯛꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯈꯨꯔꯨꯝꯗꯨꯅ "ꯏꯅꯤꯡꯊꯧ"꯫ ꯁꯅꯥꯊꯦꯝꯕꯤ ꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯇ ꯈꯜꯂꯤ, "ꯁꯅꯥꯊꯦꯝꯕꯤ, ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ, ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ"꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯁꯅꯥꯊꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯅꯨꯖꯥꯅꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ"꯫ "ꯁꯅꯥꯊꯦꯝꯕꯤ ꯀꯧꯖꯩꯌꯦ ꯅꯤꯡꯊꯧ"꯫ "ꯅꯨꯖꯥ ꯑꯣꯏꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯅꯇꯥꯔꯣꯏ ꯃꯌꯥꯝꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯅꯔꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯕꯨ ꯅꯪꯅ ꯊꯧꯑꯣꯏꯗꯕ꯭ꯔꯥ"꯫ "ꯅꯠꯆꯗꯦ ꯏꯅꯤꯡꯊꯧ"꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥ ꯁꯦꯡꯅ ꯇꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ"꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯇꯣꯜꯂꯕꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯗ꯭ꯔꯕ ꯅꯨꯃꯤꯠꯇꯤ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯤꯗꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯧꯔꯝꯁꯤꯗ ꯂꯥꯏꯔꯕꯤ ꯁꯛꯊꯤꯕꯤ ꯅꯨꯖꯥ ꯑꯩꯅ ꯌꯥꯎꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯧꯔꯝꯁꯤ ꯍꯦꯟꯅ ꯃꯁꯛ ꯊꯤꯍꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯈꯟꯖꯗꯨꯅ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯅ ꯌꯥꯎꯖꯗꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯅꯥꯏ ꯇꯣꯜꯂꯕꯤꯕꯨ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ"꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯉꯁꯤ ꯑꯩꯅ ꯈꯨꯡꯒꯪꯁꯤꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯌꯦꯡꯕ ꯂꯥꯛꯄꯗꯤ ꯅꯨꯖꯥ ꯅꯪꯕꯨ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯩꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯜꯂꯒꯦꯗꯣ꯫ ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯒꯨꯝꯕ ꯅꯨꯖꯥ ꯑꯃꯕꯨ ꯀꯔꯝꯅ"꯫ "ꯅꯤꯡꯊꯧ ꯑꯩꯅ ꯄꯥꯝꯕꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯖꯥ ꯑꯗꯨꯅꯤ, ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯗꯕꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯣꯏꯕꯅ ꯁꯅꯥꯊꯦꯝꯕꯤ ꯃꯥꯅ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯁꯅꯥꯊꯦꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯄꯦꯟꯗꯅ ꯀꯂꯛꯅ ꯇꯛꯁꯤ ꯁꯣꯟꯅꯍꯧꯏ, ꯈꯔ ꯑꯃꯗꯤ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯈꯨꯡꯒꯪꯁꯤꯗ ꯂꯩꯁꯥꯕꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯈꯟꯗꯗꯨꯅ ꯏꯊꯤ ꯊꯤꯕ ꯁꯅꯥꯊꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯀꯔꯤ ꯅꯤꯡꯊꯧꯅꯣ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯃꯃꯥ ꯁꯅꯥꯔꯩꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯊꯦꯝꯕꯤ ꯀꯣꯅꯨꯡ ꯌꯧꯔꯤ꯫ ꯁꯅꯥꯊꯦꯝꯕꯤꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯍꯟꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯐꯖꯕ ꯁꯛꯇꯝꯗ ꯂꯤꯛ-ꯀꯣꯟ ꯃꯌꯥꯝ ꯑꯃ ꯁꯤꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯂꯩꯇꯦꯡꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯁꯅꯥꯊꯦꯝꯕꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯉꯛꯅ "ꯀꯅꯥꯅꯣ ꯅꯍꯥꯛꯄꯨ? ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ"꯫
ꯁꯅꯥꯊꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯅꯤꯡꯊꯧ ꯑꯩ ꯁꯅꯥꯊꯦꯝꯕꯤꯅꯦ꯫ ꯀꯔꯤ ꯅꯪꯕꯨ ꯁꯅꯥꯊꯦꯝꯕꯤꯅꯦ ꯍꯥꯏꯕ? ꯃꯥꯅꯦ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯑꯩ ꯀꯣꯛꯍꯟꯖꯒꯦ꯫ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯁꯦ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯂꯣꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯁꯅꯥꯊꯦꯝꯕꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯐꯖꯔꯕ ꯁꯛꯇꯝꯁꯤꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯄꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ꯫ ꯅꯁꯛ ꯅꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇꯕꯇ ꯅꯠꯇꯅ ꯊꯃꯣꯏ ꯁꯦꯡꯕ, ꯑꯈꯥꯡ ꯀꯟꯕꯤ, ꯃꯒꯨꯟ ꯂꯩꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯄꯦꯟ ꯄꯦꯜꯂꯤꯗꯣ꯫ ꯏꯅꯤꯡꯊꯧ, ꯁꯅꯥꯊꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯈꯨꯡꯒꯪꯕꯨꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯠꯇ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯣꯏ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯊꯦꯝꯕꯤ ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯅꯨꯡꯉꯥꯏꯅ꯫ ꯃꯃꯥ ꯁꯣꯜꯂꯕꯤ ꯁꯅꯥꯔꯩꯕꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯁꯅꯥꯊꯦꯝꯕꯤꯅ ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯑꯁꯨꯝ ꯂꯩꯔꯝꯂꯕꯗꯤ ꯉꯍꯥꯟꯅ ꯃꯃꯥ ꯃꯆꯥ ꯑꯋꯥꯐꯝꯗ ꯇꯥꯔꯗꯕꯅꯤ꯫ ꯇꯝꯊꯤꯔꯕ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯕꯗꯤ ꯁꯅꯥꯊꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯊꯦꯝꯕꯤ ꯂꯧꯁꯤꯡꯅ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯖꯔꯛꯄ ꯃꯔꯝꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫